Maruba Pausing Manipuri loan order gi fibam fatriba makai mapalam gi miyoi sina lamdam asida jakwa tarang ithabak paikhatning loi haina Chief Minister Okram Ibobina haikre Amadi MLA Irabot Congress Party dagi tongnanaba ai becherol pisilagani haina MLA masana lauthokre Kurumzari miyeng tabi bismutaram okjari mapung ba pausing Entrepreneurs akon anabagi pandamda run rest respond notice ngasi Imphal da pangthokre tharamasiga iroina na kanglada tharama ma pangthoki tharamaduda Chief Minister Okram Ibobi amadi Commerce and Industry Minister Govindas Konthauzamna mabigani MP Merikom na maroiba miyoi sing oina saruk yaki Chief Minister Okram Ibobina Lamdam asigi loan odagi fibam fatriba makai mapalamgi industrialist entrepreneurs sing na thabak tongningloi amadi tourist sing lakningloi haiba wafam phongdoki But our problem is without good atmosphere, without maintaining proper law and order problem, it will be extremely difficult. Number of frequent bun blockade, whatever we would like to complete any project which equipment is not available. We request number of times from outside Manipur, but they refuse. Even if double times of the working fees, they are refused to come. Even if we request, we will bear your fear and we will escort you from full-proof security from the airport also. They refuse to come. Why they hurt Manipur? Even they does not like to visit Manipur. This is the situation. We should have to put our head together. Any problem, any issues, we should have to try to solve. Sitting together, where is the differences? We should have to sit together without good weather, without good atmosphere, without proper law and order. I don't think, let us forget about the industrialists, the entrepreneur who will visit to Manipur and to invest here. But even a mere tourist also, nowadays, they are reluctant to visit Manipur. Thauramadugi tungda Chief Minister Okram Ibobina run rest respond notice kangladagi nambol fawba namthake Wangkai Kendragi MLA Y Irabona ma Congress Party dagi tongnanaba firep laure ai becherol numit nini humnigi manungda pisilagani haina MLA masana lauthokre ngasi khurai ahongai da leiba mayumda paumi amadi mahaput sawatpa wakasingi mamangda MLA Irabona maki wakasingi apamagi matungina maha Congress dagi tongnanaba firep asi lawbani karamba party da yawgadagi haibadu wakasingi apunba warep amagi matungina lepkani magna makha taraduna Jahi tara mga Congress ki MLA oiringaida Kendra asigi mapung fana thabak tawba ngamkhide masigi khwaidagi chawba maramdi Kendra asida MLA ani leibagumna tawkiba asinani matam chupada mahapu Congress sarkarna victimize tawba amadi kihenba fawba yawki haike aduna maramna ki horpa nami hobene masigi leida maramna piriba mandate ki matungana I am so to tender my resignation from all in the Congress party. Si toro matunda akrama party dong yawdiga haibasiyo and sustain the full concerns of the workers of the assembly constituency. Thank you. Amaromda MLA Idapot pusawatpa Wangkai Kendragi polling station kaya dagi lakpa wakasina MLA gi yumda ngase ayu angan badagi hauna pullaba matungda masing yamlaba gari ki khongchad ama chatke maki mayumdagi khongchad adu Kendragi tonga ba mafam singda chatke Congress MLA oiba pamdre hauzik leriba Congress sarkar asi pamdre habana chingba slogan kaya lauke Congress tagi MLA oiba tohalaga BJP da yaholase haba wapam kaya wakasina phongdona ke
Andro Kendra ki MLA TS Syam Kumar ki workers singna ngarang Kendra asida mirep oigani haina sem sariba ex minister Dr. Nimai Chan Luang ki mayumda changlak Mari matagi miyoy ahum nongmayna namlaga purambaga loinana sagay tumna hatkani haina kihalamle hari Manipur Press Club ta pangthokpa pawgi mifam amada Upliftment Committee Andro Assembly Constituency ki President MD Fakrudin Yang pangthokiba pawgi mifam amada nahakpam Bimola Kaubi Yaripok Yambem mathak lekai dagi nupi amana phongdokibada MLA ki waka Laurembam Sanjay amadi Sarungbam Bimolna luchingba miyoy tararom laklaga ngarang nungthil pung ani rom tabada ex MLA gi mayumda changlaktuna mahaki mapuroiba tomba leibra haina hangmaga loinana puthoro haina taksin ke makoina taksin khiba aduda nongmai macha amadi achouwa amamam puthorake mapuroiba leite harubada car ani amasung motorcycle da lakiba myoising aduna bimola tamthina purambaga loinana sagai tumna hatkani ex minister su ambush tawduna hatkani haina kenke bimola bu phubada khamluba Rajendro amadi ibom chakauba myoy anisu furamke Fibam asina imung manung amadi sagaida leitana lebang amhandre lebak miam amadi mari lenaba authority singna chenaba myo sing matik chaba jairak preview haike Manipur Sarkar ki Veterinary and Animal Husbandry Department na sponsor tawduna veterinary doctor tamnana bakhan khrabat nominee sing Dr. Tamba Loi khaba pawda department na mahiroi singi pifam thokwa senfam sing pithoktre haire ISTV news na phangba pawgi matung ina Haukiba English and Tara Nitoidagi, Dr. Tamba Haukiba Mahirising Adugi, English and Tara Maridagi, English and Tara Taruk Fawa, Department of Pigadaba, Stipend, Lyric Amade, Intensive Taukibagi Senfam Sing Nasi Fawa PBG, Haide, Mahirising Asina Department Ki Mari Naval Officers Sing Unaduna Wari Sarubada, Finance Department, Oina Maral Pibawa from Pungdurake. Hariba Jason Asidanatana, Hokiba Jahikayagi sent from Fangadaba, Dr. Tamba Luekraba Musingna, Department Kimong Tadaba Toshil Asida Makogi from Toka Singadu, Tanabat Tanbadagi, Laudana Tokibaka Yauri Hari, Mairi Singi from Toka sent from Matamchana Pangan View Haina, Pau Asina Makatari. Amarum the Veterinary Department Kimakada Lediba. Turibari Cattle Farm, Wabagai Buffalo Farm, Amadi Tinkai Kunogi, Pony Farm, that Tabak Toriba, Master Road Workers in Atubumatamda Makobu regular appointment review Haina, Mari de Nevesingi Puning, Chingsilagi. Paul Marathon at the break Amata. Changi labors or Padigi producing at the Chap Chotarba, Tumba Java Yarataba, Kung Haman Marataba Singitaba, Amatanaraba by the Jolly Sire, Amazon, Jolly Capsule with Changinis Neville. Pain relief ointment. Hornaba, Oxikba, Tangsikba, Puna, Singbuda, Sinaba Yarba, Lipsa, Krupna Putuksaba, Oza. Masi Awang Poki Ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi Awang Poki ising shitka yamna chanai. Aikoi na yum sajabada TMT bars asi sizinajai. Saiji TMT bars sengbat sagat pa khuding mag aikoi gi marup ne. Bek metung da taram nongchari. World Suicide Prevention Day ngasi Trained Nurses Association of India Manipur State Branch Nurses Association DNAI Jenims Unit amadi National Alliance for Elder People Livelihood Research Advocacy and Chronic Diseases of India na punna sinduna Jenims ki conference hold the pangthokre tharamadu Manipur State Social Welfare Board ki former chairperson RK Noyansana Devi National Alliance for Elder People Livelihood Research Advocacy and Chronic Diseases of India ki Vice Chairperson Dr. K. Santibala Devi, Medical Directorate ki Joint Director Nursing Bungjanem Valte, Jenims ki Nursing Superintendent P. Nandoni Devi, Trained Nurses Association of India Manipur State Branch ki President T.S. Nandarani Devi Namaru Bamyo Singwena Sarvya ke Taronga Mari Lenana Dr. K. Santibala Devi na Malem gi oina yengbada hauzik minute nifu kudingi miyoi amamam suicide tawduna si haibagi record leire suicide tawbagi maroiba maram ase sada marpudra de wakhal leinanani
Sada Tarana Masada Oirakliba Fibamgi Matungina suicide Tobani Manipurda Dr. Ayamana Wakagin Lena Naraba Murisimbu Mari Lenaba Dr. Singda Tana Nabakangan Dabana Matam Chana lying Hodabadagi suicide Toduna Sikibagi Chang Wangli Mana Makataraduna Hawala Liba Mahiri Singda Larik Tambibagi Mong Asina Angang Tunda Wakal Lena Nahanabagi Maram Ama Oire Angang Simbu Larik Hayaningi Bani Haiduna Makoibu Namduna Fazan Punsinduna Tambagi Mongda Larik Tamhanbagi Mong Asina Wakal Lena Oiraknabagi Maram Ama Oi Masina Suicide Taunanabagi Chang Wakalapagi Achobo Maram Amasuni Haike identify the work, masih masih ya, itu masih depressed, masih ada lagi deh, longing deh, masih hari orang sih mulai dapat mali, masih mau tahu kerja aja. Kalau bagi counsel tu, best counsel is our friends and nurses and dokter mana pun pula psychologist, psikiatris mana pula counseling tu ini kita kingdom berarti counseling macam ni siapa ni Wadi present sabi may help to ba kung tawag biba ay lay dito kaya lang awag ay na siya to siya ay lay si hay di mo wali siya to maya makala Mayay lambigi lang thawal lep awang lakay da lambi patabadagi accident thoktuna jakiba tang nipanda ibelay covid lang thawal mantri khong awang lakay dagi miwe ama lekhidaba matungda ngasisu accident thokpadagi lang thawal lep mayay lakay dagi sana covid nupi ama hospital da lakanakre Lamdamadongi miyamna lambi tawkaiduna lambi thingbagi kongjang sangsingke Singzamay police ki team laktuna wari sanarba matungda kongjang handokre nimit humni gi manungda lambi sembi drabade maya lambi matam kaktana thingjilagani haina lambi thingbada saruk ya lambi nupi amana phungduroli lambi si sembi da taragadi matam akoina matam je akoina kangnaba matam thokki manungda moina lambi sembi da taragadi akoina lambi se matam kaktana thingjanjaraganda kano tawjani aduga masigi khwaidagi maruoina yengjanbagadabdi akoigi kendra sigi emeloi ba RK ananna masi magi kendra nina khara oina maruoina thawdang ropi ga train khale Joint Electricity Regulatory Commission for Manipur and Mizoram Link Office na sindunangasi Forum of Regulator for Eastern and Northeastern State ki tarukshuba mifam Classic Grande da pangthokre mifam aduda Northeast State khatanatana Northern State yauna apunba state tarani thoigi Chairperson amadi Secretary singna saruk yake JRC Manipur ki Chairperson RK Kishore amasung Secretary Richard Jonthan kina yauna Pangthokiba mifam aduda RK Kishorna Prime Minister Narendra Modi gi ingnisani kumathoi fawda yumthong khudingda mai pangananaba amasung mahosagi khal kahendana atopagi pambai sizinaduna state singna masagi mai thoknaba pandam adu yawhananaba mifam asina khanabani haike Nation to Portuguese so khara haid natar loina natar suma khasina ko khar haid great pira kana great namadu masi renewal process obligation cannot over player money na certificate pine ba adu pina na binam ta madu commission ko up to obligation rise over utility the pige ne utility have the generation utility level ade na state ki transmission level mai suppose department har electricity department ba MSPD shell ko utility ko ni ko adu ni da Konthawsam Kendra gi manung daleba top khabida lamdamadongi miyamna port hall lairiba mafam sing nung hajinduna semjin kre thabagadu maroina Rural Area Development Association Imphal West 1 top khabina thodang loduna chatkhiba September gi tang 3 tagi chatharakibani hayeng fawba chathagani hari lambi semba sida local MLA gi mateng amata yaudana chathaba thabak ni haina lekai gi miyoi amana phungdorokli khabi punja sigi lambi gi chatpa yadadana sing chau om lak chau gi bajida ai koi lambi chatpa yadabduda local MLA na su tobirakta bajida makoina uksen chauna thopirakna prajadagi chu mateng lauraga masi semdaba yade na thopirakpaje aidi hanna mokoi ju organization ji budai thagachari Lions Club of Imphal City na ngasi Kongpal Imphal Morning High School amadi Langol Pioneer Club Complex da u chara kaya thakre Protect our Environment haba theme da pangthokiba thorum aduda Lions Club of Imphal City ki President na luchingki Ukhrul District ki Muireida Nauna Saba St. Anthony's Parish Church ngasi sangakre thorum aduda Andro Kendra ki MLA Ts Syam Kumar Reverend Dominic Lumon NEC ki Secretary Ram Muiba na chungba maroiba miyoi kya na saru yake
MLA Shyam Kumarna lupa lakh ama mateng piki. Muslim Singi Kumai Idul Juhaga Mari Lenana Manipur Sarkar ki Parliamentary Secretary Muhammad Amin Shah Amadi Khetrigao Block Congress Committee Adina Sinduna Chana Thaknaba Polam Kaya Praja Singda Kusinakre Khetri May Alikai da Leba Amin Shah ki Mayumda Pangthokiba Tharam Aduda Amin Shah ki Loinabi Ravika Bandana Sahana Khetrigao Kendra ki Musalman Singda Chana ba Polam Singadu Yenthoki Later Laira Tola Taraba Musalman Ijil Inau Singda Ngamjaba Polam Sing asi Yenthokpani haina MLA gi Loinabina Phongdorakli Kumai asi Muslim Singi Kathokpa ki kumai Kurbani sacrifice ki kumai aibuduni Khetrigao Kendra gisu kumai asiga mari leinana ngamjaba polam khara cheng chini asathau sangom siwaina chingba Block Congress Committee amasung worker na yenthokjabani Amaromda Idul Juhaga Mari Lenana MI Khana Kairao Kendra gi ahal oibasinda kudol pot pikre dharmagi khenaba thamdana punna saruk yaminaduna amato oibagi thajanabana apunbagi sakti sagatpak ngamlibani numit asina lakpada nungsi chanaba amasung amato oibagi mari hena jeshinaba honaminasi haike Idul Azha gi numit asida Kairao Kendra laiminariba tongan ba jati furupi marumapang ichilina khudingmakna lengbiratuna Kairao Kendra si Yamna nungsi chanaba mini Manipur amagumna utna minasi Kairao Kendra khudam oiraga Manipur leiriba Manipur imagi nasi ningba kaiba tholaliba tongan pamdaba thokdok athok asi manghan khisi Idul Juhaga Mari Lenana Andro Kendra gi MLA Shyam Kumarna lamdamasida khunda minariba miyoi sing maruwaina Muslim Ijil Inau singda yaifa mangol pirakli Numit humni chumna chathakadaba lemna laingbagi kemama ngasi Singzamai Kendrada BJP gi midep oigani haiba oinam Romena luchingduna Singzamai Community Hall da hodokre Network for Positive People Imphal West ka khusamnaduna pangthokiba free medical camp aduda tongan ba ana laingbagi khudongchaba panganke Singzamai Kendra khata natana tongan ba Manipur gi mafam singda lairiba layengba ngamdaba imung kayabu makoigi angamba mateng pinanabagi khongthangda ahanba oina camp asi pangthokpani hairi Lairiba akoigi Singzamai Prajada anabada naraga yengba ngamdaba lairiba praja khudimak se ahangna hidak langthak amadi makoigi facility khudimak numi humni asida khara makai ja ngam mateng pangte ga haira ahangna masigi sponsor tokjawni Maruba pausing amuka hana Manipur gi loan order gi pibam patriba makai mapalam gi miwi sina lamda masida jakot thorang gi thabok paithaning loi haina Chief Minister Okram Ibobina haikre amadi MLA Irabot Congress Party dagi tonarba ai bejerol pisilagani haina MLA masana lauthokre ISTV na pisilba nungtugi pau matan susinjari ngeng sa video singa mukana rumjari